Yana Hanmakta Mangan Media, we in Bilvision now, Simpumapo, Equigi, Prabhuji of Christa Giminda, Unquilit and Takaturi and the Hero from Luxury. Mangan Mediana, say couldn't get punk talk charapat from equating a cinemas of Tojariba. Tawan Tana Loirapa, Langan Tana Changapugi, Sugumlaba, Langdai, Anisigi Manunda, Punk Tok Shariba, Imung Hupna, Ishorda, Apunba, Khongjang Haina Koba, Toramasida, Yang Biliba Punamapo. Mangan media ki market ikai kumna butchabol na ikut lona dana khurumjari ngasigi na medang sida khumni chanban na sida yam ikai kumna batamatik charaba Rev. Dr.L.Iboyaima. He is now present moderator of Mighty Presbyterian Synod, Presence of India ki moderator asina ngasi nimita for paus do pigani ngasi sandoka for power si Imung market thagul to da tongan balambi ki matang da sandok pigadabani Maramaduna Hositi Nasiki paus do pigadre boza siki kutta nasiki thoramasi shunajari oza matam lobi sioza Han bada nasigi media mangal media sigi kutangda ha chukna tawdri ba aikoigi maru oiraba Apunba Khongjang asigi nini humni shuba namit asida yaubiriba arapa amasung anakpada laibiba nungsijaraba Kristagi imung manung oikraba khudingmakpu ahanbada ngamkhaile thagat chabagaloina mayambu Yesu Kristagi mingda kurumjari yamna maru oiraba tangla matam kaithokpidana saruk yabibagidam tahanana thagatchari loinana ngasi humni shuba namit asida nungsijaraba aikogi Reverend Kenobo mahana yamna hazaraba thorum mama September date 1 lagina aroiba date phawbada sathanana bahana tungan ba topic sing pidana pe mathang taminarali mangan media busu ngangkai den thagachai arau phunukchari adugo loinana ngasi asida matam ase 15 minutes to 20 minutes ki matam khaktani yamna tel matamni haining badi mayam amma leiba yai adugo haining ba loin haiba yaba matam madu aikoina phangjararoi ngasi da pibiri ba topic se aikoigi hiram ase afopau sanukpagi tungan ba lambi haibagi hiram masida mate khadang Ishorgi thagol tawjage ahanbada pibiramba Bible reference Mark Gospel Mark ki chapter 3 verse 19 chapter 6 verse 12 to 13 mafam anidagi aikoi tamin nagani ahanbada Mark chapter 3 19 asida shibok tarani thoi khandu e makoi pham happy having matang asida aikoina wu fangi adubu hariba tarani thoi ase hapagi versing the 13 to 19 asida Jisuna sibok sing shibok tarani thoi khandok pa haiba chapcha aikoina masigi chapter sing the versing sida aikoinu fangi aduga Mark chapter 6
verse 7 to 13 asida khanukraba sibok tarani thoye ase makoi bu thaba sending tokibagi adugumba versing no kunu fongi 12 13 asigadang ay pathok sage chapter 6 verses 12 13 amasung makoi na sathok khiduna mina puning ponanaba pau sandok le ayamba busingbu tathok pirami aduga anaba ayambabu thau taibiduna hanbirame pathokuna takraba ishorgi wahising ase tazariba khoi mak matakta nahunana bor pinebiba waisanu amen telamna ishorda haijaminasi thagachari wangthoi sang thoroi paisho nahak asangba wahising tajanana bacha matam madu ibonaki mingda hojik pangjare nanagi chinol laiton wakal puning nang sinabiu tajagadabu khuding manasu hawagi mapana tajaduna hawagi chinjak mapung pana angba yananaba bor pinabiu haiduna ibungo Jisu Kristagi aseng maming sonduna nizare amen ahanbada Jisu Kristana magi sibok tarani thoi khandok pire aduga makoibu afo pau sanonaba thabiki aduga Jisu Kristana afo pau sanokpaduda puning honanaba sagarlebaki maramda sanonaba mi ani thaki haba Mark chapter 6 verse 7 ekunu fongi aduga Jisuna afo pau sanokna pakaktana sengdaba thawaising ngamnanaba matik pibire haibai khuna shiski 7 asida make sengna kunu fongi Jisuna magi sibok sing asida maruena magi power sengdaba thawaising ngamnanaba madugi power se madugi pangal ase Ishorna magi sibok sing aduda pibiki haibai kunu fongi ahanba matamda haja sibok singna Jisu Christ daga mogi ministry to matam asida maruina anaba makhal tungan basing pahanba butchangba makumba mamitangba makhal khuding maki anaba sing ase pahanbirami maduna ishorgi sagalebak ya for pose hariba anaba singi mafamda yohali lairabuk ya mafamda wapau yohali asumna Jisu Kristana magi sibok singda madugi pangal ado pibidana matang magi ministry ado mapung phana torki loin Matthew chapter 28 verses 19-20 de koni yang lagadi hana sukena ta khraba great commission asoba tha bhai batare koi mete lon haraga Jisu Kristana nakoina satuna fa pau sandu hazarba ma adubu mapa asumna Jisu Kristagi ministry da shibok sing aduna Kristagi afo pawase mathak John wapau sandokpa matamda ahalup singna haidi Jisu Kristagi wapawu taningdaba shibok singbu otnaiba mioi kayana makoibu fare aduga makoi matakta yamna akanba chaira piduna makoina Jisu Kristagi wapau sandoknaba haiduna ahalup singna makoibu kanna yathang piraba matam maduda
Peter amasung Johanna kari haiki Acts chapter 4 verse 20 da maram di aikoina ukiba amasung ta kibado ngangdaba ngamde makoin ukiba siboksing ukiba moina ta kiba Yishu Krista gi wapawadu mana cross the pang pinkiba man I davi kiba ma mungpam na pungkiba aduga mungpamu maiti be piduna ashibu maiti be piduna hinga laba Yishu Krista makoi mamit man urabado makoina Yishu Krista na haibu wa kudimakta kiba singado aikoi tumin na leitokpa ngamde haibu wa paus maramado mayam da koina phonglokdaba ngamde haidana thona fana makoina ahal luk Harisi Saduki Singh Judi Singh Lusingba Singh mayam gi mafam maduda thona fana makoina haiki maduna takpadi Yishu Krista thazaba siboksina thawai asengba lakba matamda makoi puninda waramba aduga kiramba cengnaram punamasingado pungko koi harkanda makoina thawai sengba phanga matungda Krista gi sakhiyase Samaria da Jerusalem da aduga Judea gi mafum kunimakta pithi mafum kunimakta sanonnabagi makoi madugi pangalado makoida laiki hebase aikoina Jishu amasung mage sabok tungin masing ahan Christian community gi makogi zil mogi thona fabado aikoina ufange ngasigi aikogi apunba Khongjang ase asida aikogi hiram ase afwa pau sandokpagi tungan ba lambi haibasini masi yamna pau chawba amani maramdi kaino haraga afwa pau sanoknaba hoji mission working sida tungan ba denomination singase interdenomination ni warasu aduga aikogi tungan ba mission singna group singna afwa pau sanokpagi thaba ase kanna hoji pakatuna lay aduga loinana haiba hiram ase yamna pak chawba hiramni koina minute tara kungi manungda nainabada loiradaba adugumba hiram amane aduma nopu san khatang aikoina telapna maroiba khadang aikoina tungan ba afapau sanopagi mawung ase koina nainaba tarabadi aikoina amana look back to way am daka lai kogi life kogi Christians gi wapau sanopagi kaino sida ministry asida ahan ba church fathers sing aduga ahan ba missionaries sing pioneers sing na afapau se karmai tona sandu ami haibase aikoina amutang yengba tarabadi for example Robert D. Nobeli San Xavier yamna maming chatkiba nado makogi ministry da tab yam nungaiba kamai tona apply to khibage kram method sina khibage moina afwa pau sanonaba lambi tunga masing asida haibuda ikona ningsingba yai aduga makoina khong thaba phom kunimata haidi chapra phom kunimata lammadugi chanabi phijet chaksa tunga masing hana study tore haraga makoina lammaduda Kristagi afwa pau ningtholeba ase sandona nabaidamakta makoina thawram tore haraga mi singda afwa pau yohollame adu mokogi mission yamna mai pakhi hariba aikoi missionary sing asigi mapandagi ngasi aikoi Manipur dasu mathang sandorokhi sing ase saktan tawriba sisu yamna afwa amani aduga bullet track haiba aikoi laik masa phungiba aikoi mayam sing ase tombagi thamoi gaina mamangaida leiramba hojikna kayadi phangdaba the heart of man haiba yamna phajana mi da leba wakhallon leba mayam sing upa mayam sing sumaina bullet kumba track kumba aikoina wapau sanonna bagi damakta masi yamna phaba khulai amani
ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯨꯝꯕ ꯍꯥꯡꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒ ꯊꯤꯑꯣꯂꯣꯖꯤꯀꯦꯜ ꯀꯣꯂꯦꯖꯒꯨꯝꯕꯗꯤ ꯑꯗꯨꯝ ꯍꯥꯡꯉꯦ ꯑꯗꯨꯕꯨ ꯋꯦꯕꯤꯡ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯇꯦꯂꯣꯔꯤꯡꯒꯨꯝꯕ ꯑꯩꯈꯣꯏ ꯃꯉꯥꯜ ꯃꯤꯗꯤꯌꯥꯁꯤꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯔꯦꯚꯦꯟ ꯗꯣꯛꯇꯔ ꯀꯦ ꯅꯣꯕꯣꯅ ꯃꯥꯅ ꯇꯦꯂꯣꯔꯤꯡ ꯑꯃ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯐ ꯁꯦꯟꯇꯔꯒꯨꯝꯕ ꯀꯥꯔꯄꯦꯟꯇꯔꯒꯨꯝꯕ ꯑꯗꯒꯤ ꯇꯦꯂꯣꯔꯤꯡꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯕꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯕ ꯉꯝꯂꯒꯗꯤ ꯃꯣꯏꯅ ꯕ꯭ꯂꯦꯁꯤꯡ ꯐꯪꯒꯅꯤ ꯑꯗꯨ ꯏꯁꯣꯔ ꯄꯥꯎꯁꯦ ꯃꯈꯣꯏꯗ ꯌꯧꯍꯟꯕꯗ ꯌꯥꯝꯅ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯖꯨꯝꯒꯤ ꯒꯨꯒꯜꯒꯤ ꯖꯨꯝꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯏ ꯑꯗꯨꯒ ꯇꯦꯂꯤꯐꯣꯟꯗ ꯀꯟꯐꯔꯦꯟꯁ ꯇꯧꯔꯤꯕ ꯑꯗꯨ ꯇꯤꯚꯤꯗ ꯔꯦꯗꯤꯑꯣꯗ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯑꯐ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯍꯤꯂꯤꯡ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯈꯔ ꯇꯥꯕ ꯂꯩ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯑꯩꯈꯣꯏꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯅꯥꯕ ꯐꯍꯟꯕꯒꯤ ꯊꯕꯛꯁꯦ ꯃꯦꯟꯇꯦꯜꯂꯤ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯑꯩꯈꯣꯏ ꯑꯅꯥꯕ ꯂꯩꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯍꯤꯜ ꯇꯧꯅꯅꯕꯒꯤ ꯃꯈꯣꯏꯗ ꯏꯁꯣꯔ ꯕ꯭ꯂꯦꯁꯤꯡ ꯐꯪꯅꯅꯕ ꯁꯦꯟꯇꯔꯁꯤꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯡꯕ ꯉꯝꯃꯒꯗꯤ ꯃꯔꯝꯗꯤ ꯅꯥꯕ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯥꯕ ꯐꯅꯤꯡꯉꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯊꯋꯥꯏꯁꯤꯡ ꯃꯤꯡꯗ ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯝꯃꯒ ꯃꯗꯨ ꯑꯅꯥꯕ ꯐꯍꯟꯕ ꯇꯥꯔꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨꯗ ꯂꯥꯛꯅꯤꯡꯉꯤ ꯑꯗꯨꯒ ꯑꯅꯥꯕ ꯐꯍꯟꯅꯤꯡꯉꯤ ꯃꯗꯨꯒꯤ ꯒꯣꯁꯄꯦꯜꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯃꯁꯤ ꯁꯟꯗꯣꯛꯄꯒꯤ ꯌꯥꯝꯅ ꯑꯐꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯅꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯍꯥꯡꯕ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕꯁꯤꯡ ꯃꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯃꯥꯏꯅ ꯇꯧꯔꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯤꯜ ꯇꯧꯅꯅꯕꯒꯤ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯃꯈꯩ ꯍꯥꯡꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯟꯇꯔꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯟꯇꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯉꯁꯥꯏ ꯌꯨꯠ ꯅꯍꯥ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯊꯣꯠ ꯀꯔꯛꯂꯤꯕ ꯃꯤ ꯀꯌꯥ ꯑꯩꯈꯣꯏ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈꯤꯕ ꯌꯥꯕꯗꯒꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕ ꯁꯦꯟꯇꯔ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕ ꯑꯗꯨ ꯂꯣꯏꯅꯅ ꯐꯦꯃꯤꯂꯤ ꯑꯣꯜ ꯑꯦꯖ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯐꯦꯃꯤꯂꯤ ꯁꯝꯅ ꯗꯥꯏꯚꯔꯁ ꯇꯧꯕ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯑꯗꯨꯒ ꯑꯣꯜ ꯑꯦꯖ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯦ ꯊꯕꯛꯇꯤ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯁꯤꯕꯁꯨ ꯌꯥꯗꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯥꯏꯅ ꯊꯝꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯑꯩꯈꯣꯏ ꯑꯣꯜ ꯑꯦꯖ ꯑꯗꯨꯒꯨꯝꯕ ꯍꯣꯝꯁꯤꯃꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯉꯝꯃꯒꯗꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ